ngasi numina waram phongkiba tungan manipuri siphongsing amasum thokiba thawdo wathoksingdagi maruoibe I pausing khongasaraga Manipur top channel gi maikei gi myamda thamjagi ahanbada pung nifunipan gi Thabal district Gen.Strike Koukhre JSC against the brutal killing of Laimapokpam amuba Ilis Aruna Manipur lengat ka thamkiba wakat sing thabak on onthoraktabada PN phungdoktuna JSC sinangase ehing nungyai dagi thasigi sachet mapan gi ehing nungyai fawba pung nifuga nipan gi Thabal district apunbada Gen.Strike Koukhre ngasi wangjing hodama maning laikai de leiba Pioneer Club ki lampak pangthokpa pau gi mifam amada JSC gi co convener Texam Roman Kantana hai tha sigi mari ge hing nongyai da tamthina miyoibigi minungsi yaw nongmaina kaptuna hatpi khraba amubigi miada sida senari ba rajen amasum rakesh haidiba mapa masa anibu ngasi fawu Manipur lenga na phabida ba si pende masum JSC na taliba wakat sing thabuk oina onthoraktaba sida penda ba phungdoktuna ngasi hing nongyai digi hauraga tha sigi sasat mapan ge hing nongyai fawba pungni funi pan gi Thabal district apunba Gen.Strike Koukhre ana aye athu akai lining gi oiba thaudok sing amadi I pauga mari leinaba miyoi singdi athingba sidagi komthokani haiki JSC na taliba wakat sing adudi amuba nongmaina kaptuna hatkibada senariba wangjing wangkhaidagi miatpa sing Hawbam Rajen amasu maki masanupa Hawbam Rakesh hairiba IRB su oiba ani asigi mathakta logi oiba pifam thokpa serak sing piba bahoi ani phadriba phawba asi waksang lodaba miat pa Hawbam Rajen amasu maki imung manung matam supi goina wangjing dagi tanthokpa miatina hatu pikhraba Laimapokpam amubagi matik saba competition pigadabani laikhidrabagi imungda sana balenga ki thabak pigadabani haibasi ngasi su JSC na taliba wakatsingni Amaromda amuba misida sienabasing atuba lengakna phabiyu haina ngasisu wangjing haudama maning laikai gi lampakta imasina wakat mifam phangkhre wakat mifam adura saruk yakhibi haikhruzam jiban malana hai amuba misida sienariba rajen amasu masanupa Rakesh phadriba phawba khongjang leptana changsingani haikhenasu pausna palakli atop pawmana Mikhal gi exit poll phonare Manipur goina BJP ni sit kuntragani thoidegina kuntragani pan phaw phangduna amuk hana lengak semgani leba sigi state manga da pangthukiba state assembly election ga mari leinana tuan ba national media singna makhoi gi Mikhal gi exit poll phonarakhre Z news na piba exit poll gi matungina Mikhal asida BJP ni sit kuntragani thoidegi kuntragani pan phaw phangduna Manipur amuk hana party sigi lengak leigani haiba utkre exit poll gi asigi matungina Congress ki alliance na sit taragani thoidegi taraga taret phawba phangani haina piri amasum news taragani pana piba exit poll gi matungina BJP na sit kunga taretegi kuntraga mathai phawba phangani haina piri amadi Congress ki alliance na sit taraga mathoidegi taraga taret phawba phangani piri Indian news ki predict ki matungina BJP na sit kunga homdegi kungani pan phawba phangani hairi Congress ki alliance na sit taradagi taraga mari phawba phangani hairi masum pima ki exit poll gi matungina BJP na sit humfugi manungda kunga taretagi kuntraga mathoi phawba phangani haina piri Congress na anisupa khwaidigi mai pakpa party am oina sit taraga mathoi dagi taraga taret phawba phangani haina ulli NPP amadi NPF na Congress ki mathangda leiduna mathang sitna sit taruk tagi tara amadi ani dagi taruk phawba phangani haina piri Panba yabil election commission na March 6 fawba state mangagi Mikhal gi exit poll amata phongdanaba athingba thamlakhibani haina supalakli makhasa tarak poina to papaw mana Thaubal urkhul gi amari Senapati gi polling station taret amuhana bot thadanaragani thasigi sachat mangara pangthokiba taragani thu Super Manipur Legislative Assembly gi ani super tangaki Mikhalda aranba kya tawkhre haina Assembly constituency kayadigi wakat kya laklabasu Chief Electoral Officer Manipur urkhul amadi Senapati gi polling station tarukha ki oina thasigi sachat nipan gi ayuk pung taretagi nungthul pung mari fawba amuhana bot hadanagani haina ayib sirol thokre loinana joint CEO Manipur Ramanand nomai kapam na wangjing tentha AC gi RO da ayib sirol thaduna ACC gi 34/9 wangjing hodamda polling station gi Mikhal hayeng sachat nipan gi ayuk pung nungthil pung mari fawba amuhana bot hadanaragani haina su ayib sirol thaduna khangan khraine supalakli atopa paw manamu AMTU gi thabak thoramda ayet apan pirakpasing matam supagi oina university da sangmada athingba thamle MD Usman
ꯑꯃꯁꯣꯒꯨꯝꯕ ꯃꯍꯩꯔꯣꯏ ꯂꯨꯞꯀꯤ ꯃꯥꯏꯈꯨꯝ ꯎꯞꯁꯤꯜꯂꯒ ꯃꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯏꯟꯇꯔꯦꯁꯇ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ MTUꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯂꯥꯛꯂꯤꯕ ꯑꯃꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯀꯦꯝꯄꯁꯇ ꯆꯪꯕꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ MTUꯒꯤ ꯃꯍꯩꯔꯣꯏ MD ꯎꯁꯃꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯛꯌꯦꯜꯗ ꯂꯩꯕ MTUꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ MD ꯎꯁꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2023 ꯑꯣꯒꯁꯠꯀꯤ ꯆꯆꯠ 12ꯗ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ MTUꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ BCꯒꯤ ꯐꯝ ꯑꯁꯤ ꯗꯣꯛꯇꯔ ꯇꯣꯡꯕ꯭ꯔꯝ ꯕꯥꯕꯦꯁꯣꯔꯕꯨ ꯑꯦꯄꯣꯏꯟꯠ ꯇꯧꯔꯛꯈꯤꯕ ꯅꯨꯃꯤꯠ ꯀꯨꯝꯖꯥ ꯏꯪ 2023 ꯅꯕꯦꯝꯕꯔꯒꯤ ꯆꯆꯠ 9ꯗ ꯗꯣꯛꯇꯔ ꯕꯥꯕꯦꯁꯣꯔ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯦꯀꯥꯗꯦꯃꯤꯛꯀꯤ ꯑꯣꯏꯕ ꯂꯥꯞꯁꯦꯁ ꯃꯌꯥꯝ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ infrastructure khudimak all round develop tawraklagani amadi matik chaba BC lakli haiduna mairoi singna welcome tawki adumoinama BC asi khanbada university asi gi oina sayetnaba amata lekhide adubu amso kawba loop amana kanagumba miyoi khutpu kharana lautunaba manba mongda BC Dr. Tongbram Babesor gi mayokta atamnana miyeng thamduna sahidumakki December gi sachat kunda press statement tholakhibani haina supankhi Lushilakpu ina aten mapang utang myamna thamjaramgi Russia na diplomacy natragana military gi pambaina Ukraine thamliba pandam phangnaba poram yatle Putin Russia gi President Vladimir Putin na French President Emmanuel Macron ga loina na pung amaga minute nifuga mga subna satakhiba phone call amada Moscow na diplomacy natragana military gi pambai gi khutangda Ukraine na thamliba pandam adu phangnaba poram yatle haina Vladimir Putin na phongdokre Mana Russia, Ukraine amadi International Atomic Energy IAEA gi marakta nuclear plant singi safety gi damak khananaba trilateral meeting ama third country amada natragana teleconference oina pangthoknaba haudorakhibu wafamsu taramna okhi Putin na ma ka phammanaba France ki Emmanuel Macron ga loinana satakhiba call adugi manungsana yamna kanaraba phibam ama oina Moscow na Ukraine gi nuclear plant sing na khut thanaba honade asigumba facility sing asigi safety gi dama trilateral talk sathanaba sem sari haiduna IAEA amadi Ukraine gi mihut singa loinana mifam pangthoknaba haudorakhiba wafam adu taram okladuna hairiba mifam adu video link natragana third country amada pangthokpa yai haina phongdokhibani Hauzik yumthang nariba laibak sathariba military invasion asida Russia gi armed forces na amadi Chernobyl nuclear power station sing khudum chachingrabani French president na phongdokhibada Putin amadi Macron gi marakta satakhiba call adu maru oina Ukraine gi nuclear plant sing maru oina miyeng thamduna satakhibani haide henasu pausna makhatana phongdorakli aduga maya hujku ina di paus matang sa lusinjarage amasum pathoksa gi bisda soikhibal ankhibi yaurus myam ngakpigani matam ge ba maroi bi paus sing su myam de lepalaitana update pijarakena channel sigi mekedi gi myam na thamjari and thank you